channel asibu yengbiriba tabiriba pumnamakki mafamda tammirai namna Makhal-Mathel channel gi maikai taramna okchari loinaidana lepnaidana mayamda lanthokchirakliba Makhal-Mathel na langjaba tharam kaya miyamna matam pummada sogatpidana mapung phaba channel ohenbiyu like subscribe and comment tawbiyu haina mayamgi mafamda nolokna nijari ahum subaka tuki taruk suba matang magi chithida iriba wari mahak mihat panati haiba sidi panglabi ukil Dinesh ki nupi aina su khangle mangonda maral siduna court angang khiba waet adudi karino che tharik si khibagi wari aina Dinesh ka thobal da leminari ngai da mahak na nongbuta su wari tawkhide karigino natte che tharik puna hettuna hat khiba mitam thi sing adu kana kana boirigaba ama boire chithi pata batai Thaurani nangi na puroiba Dinesh bu aina warawi ma kaiga khangadaba nate mate kharadi maru oirami haiba yai ningsinglidana mahak su mahausa bamon lekaida nakhoi mungda leiduna lairik tamkhi bado nang su kauramoi nakhoi mungda mahak leibadagi nanga maga nusinaduna thungnakibani nabani thungna hanbada aina laukhiba thodang mahak na kaukre phare kaukre sanu mahak ti saknaiba amadi maming chatpo kilni aidi chamlaba gari driver ni nabani gi nukshi lambi da aina laukhiba thodang ko na hairage nangsu kharadi khanglerini dana aigi tawbimal gi lamman adu Dinesh na case ta ngangkhiba wayet pareng adu na phajana singkhre nang taning bra case ki phajaraba wayel mahak na mamit magna uhobada ngali khiba wari mi pumba maya kaduna takhi aigi ukil ngangba wadi kanana su tabi khide just na su Dinesh ki maikaida tongkhibani wayel gi ser phalada selga achumbaga lamba tawba yade ngaikho tharik bu hatpasi kana oinba yabage nang su khallu kana kana bu chingnai apabi natraga magi nupi ahagi khujil thaurang natraga kanana khangba Dinesh oirambasu pakhakanu aina thigatpadagi khangkhiba wari tu chungba wari ni case ki wa adu hana ikhige miyam tilaba kota Dinesh na khwaidagi miyeng chingshinduna makhut masa yauna acting kaya utuna ngangkhiba wayel hauzik suna kongda ngangduna leiri your honor mainam Surjit Kumar gi haukhiba punchigi wari amadi thodu kaya bu hangatna yenglurabadi maral kaya leiraba nupani mahak huranbani mahak mi hatpagi tamthiraba wakhal chenba miyoy amasuni mangi wari khara thamjage mahak hana sujel da leirabani mahak nupi ama ahingda makhauri metuna likthatlaga machin menduna rep tawge honarambadagi thodok ama case ama court asimaktada your honor gi wayel makhada pangthokhibadu ningsingbiramgani khanjai just number thalai oh yes I remember senior advocate Nabakumar gi mayumda huran bachanglaga machanupi gi makhauri metkiba nupa adu mahak asira then I suspect this man go on ukil Dinesh na makha tathaduna nganglakhi laikhidrabi iche thariga si aiga suyamna ngajaba iche ni haiba yai Surjit na su mache ni hairi iche aduna Surjit pu mopa ibo biga tinarambani haiduna mopa agumna khanjabadagi magi mayum changja famlauki Surjit na harauna yakhi maramdi tharik na hani masak phajai aduga Surjit suma tumta leibani mahak na su phajarabi iche bu namduna magi oishinge haiba wakhal asina maram moiduna tharik pu thamkhibani Makai amaromda ibobiga Surjit ka tamthiraba iknabani chahi kharagi mamangda gari accident thokduna mathanda sijakhiba Surjit ki mache lauba mabaibu ibobina hatpani haibagi aranbu wafam ama Surjit na ibobi hatkani haiduna singnakhi mache gumbi tharik pu suru khrabiyo engani haiduna phongna lauthokhi madu tahauba sakhi puthokjage Surjit ki adugumba singnaba adu tabadagi thariki mapuroiba sana saba koirengsu kiduna kasarda chenkhre maram sing asidagi Surjit na tainafam khangdabadagi ibobigi mache tharik pu namduna makhut chansinaba thaurang tawkhibani matungna masana yazadaba tharik pu rep tawraga hatpani aduga thauri yanchanbani madugi mitna uhoba saki tombinauni Tombinau haibasi aigi yumthangnaba
ꯂꯝꯄꯥꯛ ꯃꯌꯥꯗ ꯂꯩꯕꯅꯤ, ꯑꯩꯒꯤ ꯃꯍꯧꯁꯥꯗꯒꯤ ꯅꯨꯡꯉꯥꯏꯅꯗꯕ ꯅꯨꯄꯥꯅꯤ, ꯑꯩꯉꯣꯟꯗꯒꯤ ꯆꯍꯤ ꯈꯔ ꯍꯟꯕꯅꯤ, ꯃꯍꯥꯛꯅ ꯃꯍꯧꯁꯥ ꯑꯩꯒꯤ ꯏꯆꯦ ꯁꯨꯃꯇꯤ ꯂꯧꯒꯅꯤ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯝꯕ ꯅꯨꯄꯥꯅꯤ꯫ ꯏꯆꯦꯅ ꯌꯥꯈꯤꯗꯦ, ꯏꯆꯦꯕꯨ ꯐꯥꯅꯕ ꯍꯣꯠꯅꯔꯝꯃꯤ, ꯑꯩꯅ ꯃꯥꯕꯨ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯍꯣꯀꯤ ꯁ꯭ꯇꯤꯛꯅ ꯊꯣꯝꯗꯨꯅ ꯃꯀꯣꯛ ꯊꯨꯒꯥꯏꯈꯤ, ꯈꯣꯡꯒꯥꯎꯅꯈꯤ, ꯃꯗꯨꯒꯤ ꯃꯂꯣꯝ ꯑꯗꯨ ꯊꯝꯂꯒ ꯃꯍꯥꯛꯅ ꯀꯣꯔꯠꯇ ꯑꯩꯕꯨ ꯃꯤꯍꯥꯠꯄꯅꯤ ꯍꯥꯏꯕꯒꯤ ꯃꯤꯅ ꯑꯍꯨꯕ ꯁꯥꯈꯤ ꯄꯤꯈꯤ꯫ ꯃꯥꯒꯤ ꯋꯥꯔꯣꯜ ꯌꯥꯝꯅ ꯐꯖꯕ ꯋꯥꯔꯤꯅꯤ꯫ ꯃꯍꯥꯛꯅ ꯗꯣꯛꯇꯔ ꯂꯦꯞꯇꯨꯅ ꯒꯤꯇꯥ ꯄꯥꯏꯔꯒ ꯋꯥꯁꯛꯇꯨꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯍꯥꯏꯈꯤ, "ꯖꯖ ꯁꯥꯍꯦꯕ, ꯑꯩꯗꯤ ꯃꯤꯅꯝꯕ ꯉꯥꯡꯖꯔꯣꯏ, ꯑꯆꯨꯝꯕ ꯑꯗꯨꯇꯪ ꯍꯥꯏꯖꯒꯦ꯫ ꯃꯤꯌꯥꯝꯅ ꯆꯤꯡꯅꯔꯤꯕ ꯁꯨꯔꯖꯤꯠ ꯃꯃꯤꯡ ꯑꯃꯅ ꯏꯕꯣꯍꯟꯕꯤ ꯇꯁꯦꯡꯅꯃꯛ ꯃꯤꯍꯥꯠꯄꯅꯤ꯫ ꯃꯍꯥꯛꯅ ꯊꯥꯔꯤꯛꯄꯨ ꯃꯥꯒꯤ ꯏꯃꯨꯡꯗ ꯂꯩꯕ ꯅꯨꯃꯤꯠꯇꯒꯤ ꯑꯩꯒꯤ ꯆꯤꯡꯅꯕ ꯍꯧꯔꯛꯏ꯫ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯍꯦꯛ ꯍꯦꯛ ꯆꯪꯗꯨꯅ ꯃꯥꯒꯤ ꯌꯨꯝꯒꯤ ꯐꯛꯂꯥꯡ ꯑꯍꯣꯕꯗ ꯌꯦꯡꯖꯔꯨꯏ, ꯃꯗꯨꯗ ꯃꯍꯥꯛꯅ ꯊꯥꯔꯤꯛꯄꯨ ꯊꯦꯝꯕ ꯋꯥꯍꯩ ꯀꯌꯥ ꯇꯥꯖꯔꯨꯏ꯫ ꯊꯥꯔꯤꯛꯅ ꯃꯆꯤꯟ ꯄꯩꯗꯨꯅ ꯂꯩꯐꯝ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯆꯦꯡꯕ ꯂꯧꯕꯤꯒꯅꯨ, ꯑꯩꯗꯤ ꯅꯆꯦꯅꯤ ꯍꯥꯏꯖꯩ꯫ ꯁꯨꯔꯖꯤꯠꯅ ꯃꯄꯥꯟꯗ ꯏꯆꯦ ꯑꯣꯏꯔꯕꯁꯨ ꯃꯅꯨꯡꯗꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯗꯨꯅ ꯂꯩꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯊꯦꯝꯈꯤ꯫ ꯑꯁꯤꯡꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯣꯏ ꯍꯣꯏ, ꯃꯇꯝ ꯈꯔ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯅꯕ ꯍꯣꯠꯅꯖꯩ꯫ ꯃꯔꯝ ꯑꯁꯤꯗ ꯋꯥꯐꯝ ꯑꯃꯇꯪ ꯊꯦꯠꯆꯍꯧꯒꯦ, ꯊꯥꯔꯤꯛ ꯑꯁꯤ ꯈꯨꯔꯥꯏꯉꯣ ꯑꯄꯥꯕꯤꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯟꯕꯤ ꯑꯣꯏꯅ ꯂꯧꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯃꯤꯄꯨꯝꯕ ꯈꯪꯅꯔꯕ ꯋꯥꯔꯤ, ꯈꯥꯏꯅꯕꯒꯤ ꯋꯥꯐꯝ ꯂꯩꯇꯦ꯫ ꯃꯄꯨ ꯂꯩꯔꯤꯕꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯁꯨꯔꯖꯤꯠꯅ ꯃꯆꯦ ꯁꯥꯗꯨꯅ ꯊꯝꯖꯤꯟꯕ, ꯃꯥꯒꯤ ꯑꯣꯏꯅꯕ ꯍꯣꯠꯅꯕꯒꯤ ꯆꯦꯟꯕ ꯌꯥꯔꯣꯏꯗꯕ ꯊꯧꯗꯣꯛ ꯑꯃꯁꯨ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯍꯥꯛꯅ ꯈꯨꯔꯥ ꯑꯄꯥꯕꯤꯕꯨ ꯈꯨꯖꯥꯏꯅ ꯊꯥꯗꯨꯅ ꯃꯀꯣꯛ ꯊꯨꯒꯥꯏꯈꯤ꯫ ꯑꯄꯥꯕꯤꯅ ꯁꯨꯔꯖꯤꯠꯀꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯊꯥꯔꯤꯛ ꯂꯧꯕ ꯆꯠꯂꯨꯕꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯤ꯫ ꯃꯗꯨꯗꯁꯨ ꯃꯍꯥꯛ ꯄꯨꯂꯤꯁꯅ ꯐꯥꯔꯨꯕꯅꯤ꯫ ꯁꯨꯔꯖꯤꯠ ꯖꯃꯤꯟꯗꯒꯤ ꯊꯣꯔꯛꯂꯦ, ꯃꯅꯦꯁꯤꯒꯤ ꯃꯅꯥꯛ ꯍꯥꯏꯕꯗꯤ ꯀꯩꯁꯥꯝꯄꯥꯠ ꯍꯤꯌꯥꯝ ꯂꯩꯀꯥꯏꯗ ꯂꯩꯔꯔꯤ ꯍꯥꯏꯕ ꯇꯥꯔꯦ꯫ ꯃꯍꯥꯛꯅ ꯅꯨꯡꯊꯤꯜ ꯑꯃ ꯂꯣꯛꯂꯥꯎꯕꯨꯡꯗ ꯂꯥꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯔꯤꯛ ꯑꯄꯥꯕꯤꯒꯤ ꯌꯨꯝꯗ ꯂꯩꯔꯦ꯫ ꯁꯨꯔꯖꯤꯠꯅ ꯃꯤꯔꯛ ꯇꯥꯜꯂꯛ ꯌꯦꯡꯂꯒ ꯊꯥꯔꯤꯛꯄꯨ ꯀꯧꯊꯣꯛꯈꯤꯕ ꯏꯃꯤꯠꯃꯛꯅ ꯎꯍꯧꯏ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯌꯥꯆꯪꯕꯗ ꯊꯥꯔꯤꯛ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯌꯥ ꯂꯥꯎꯅꯔꯛꯂꯦ꯫ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯊꯤꯕ ꯈꯪꯅꯈꯤꯗ꯭ꯔꯦ꯫ ꯅꯣꯡꯃ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯑꯩꯅ ꯑꯁꯨꯝ ꯂꯝꯄꯥꯛꯇ ꯐꯝꯂꯤꯉꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯊꯥꯔꯤꯛꯅ ꯂꯥꯎꯔꯛꯄ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯦ, "ꯏꯆꯦꯒꯤ ꯏꯕꯨꯡꯉꯣ ꯁꯨꯔꯖꯤꯠ, ꯏꯆꯦꯒꯤ ꯏꯕꯨꯡꯉꯣ ꯁꯨꯔꯖꯤꯠ"꯫ ꯑꯩꯕꯨ ꯃꯈꯥꯗꯤ ꯇꯥꯈꯤꯗ꯭ꯔꯦ꯫ ꯃꯆꯤꯟ ꯃꯦꯟꯈ꯭ꯔ ꯃꯥꯜꯂꯦ ꯅꯤꯡꯏ꯫ ꯑꯩ ꯉꯛꯈꯤ꯫ ꯑꯄꯥꯕꯤꯒꯤ ꯃꯌꯨꯝꯗꯒꯤ ꯑꯃꯨꯛ ꯃꯥꯡꯈ꯭ꯔꯕꯤ ꯊꯥꯔꯤꯛꯀꯤ ꯈꯣꯟꯖꯦꯜ, ꯁꯨꯔꯖꯤꯠꯀꯤ ꯃꯌꯨꯝꯗꯒꯤ ꯀꯝꯗꯧꯅ ꯊꯣꯔꯛꯂꯤꯕ? ꯑꯩꯍꯥꯛ ꯆꯦꯟꯁꯤꯟꯗꯨꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟꯗ ꯂꯦꯞꯂꯨꯏ꯫ ꯏꯃꯨꯡꯗꯒꯤ ꯃꯩꯉꯥꯜ ꯎꯔꯛꯂꯦ꯫ ꯊꯣꯡꯗꯤ ꯃꯄꯥꯟꯗ ꯋꯥꯏꯈꯨ ꯄꯥꯟꯗꯨꯅ ꯂꯣꯜꯂꯤ, ꯃꯤ ꯂꯩꯇꯕ ꯃꯥꯜꯍꯟꯕꯅꯤ꯫ ꯃꯅꯤꯡ ꯊꯣꯡꯂꯣꯝꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯖꯥꯠꯅꯤ꯫ ꯑꯩꯅ ꯑꯍꯣꯕꯗꯒꯤ ꯌꯦꯡꯁꯤꯟꯈꯤꯕꯗ ꯎꯔꯦ, ꯊꯥꯔꯤꯛꯀꯤ ꯃꯆꯤꯟꯗ ꯐꯤꯕꯨꯜ ꯅꯝꯃꯤ, ꯃꯈꯨꯠ ꯃꯈꯣꯡ ꯄꯨꯜꯂꯤ꯫ ꯃꯊꯛꯇ ꯁꯨꯔꯖꯤꯠ ꯃꯥꯒꯤ ꯑꯄꯦꯟꯕ ꯐꯪꯂꯕ ꯃꯇꯨꯡ ꯑꯁꯨꯝꯅ ꯍꯥꯏꯖꯩ, "ꯂꯃꯟ ꯈꯨꯝꯂꯦ, ꯅꯪꯁꯨ ꯆꯠꯈ꯭ꯔꯣ"꯫ ꯋꯥꯍꯩ ꯑꯁꯤꯅ ꯂꯣꯏꯅꯅ ꯁꯨꯔꯖꯤꯠꯅ ꯊꯥꯔꯤꯛꯀꯤ ꯃꯈꯧꯔꯤ ꯆꯔꯝ ꯑꯗꯨ ꯀꯟꯊꯤ ꯊꯣꯛꯅ ꯃꯦꯠꯈꯤ꯫ ꯃꯆꯤꯟ ꯃꯦꯟꯈ꯭ꯔꯕꯤ ꯅꯨꯄꯤ ꯑꯗꯨ ꯂꯥꯎꯕ ꯉꯝꯈꯤꯗ꯭ꯔꯦ, ꯑꯗꯨꯝ ꯈꯨꯗꯛꯇ ꯁꯤꯈ꯭ꯔꯦ꯫ ꯃꯇꯨꯡꯗ ꯁꯤꯕ ꯍꯛꯆꯥꯡꯗꯨ ꯊꯧꯔꯤ ꯌꯥꯟꯁꯤꯟꯈꯤ, ꯑꯗꯨꯒ ꯁꯨꯔꯖꯤꯠꯅ ꯃꯃꯩꯊꯪꯗ ꯆꯦꯟꯈꯤ꯫ ꯊꯣꯡ ꯑꯗꯨꯁꯨ ꯃꯄꯥꯟꯗꯒꯤ ꯋꯥꯏꯈꯨ ꯁꯣ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯃꯇꯨꯡ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯕꯗ ꯁꯨꯔꯖꯤꯠ ꯑꯃꯨꯛ ꯅꯨꯃꯤꯗꯥꯡ ꯂꯥꯛꯏ꯫ ꯃꯥꯒꯤ ꯃꯌꯨꯝꯒꯤ ꯊꯣꯡ ꯊꯨꯒꯥꯏꯔꯒ ꯏꯃꯨꯡ ꯆꯪꯂꯛꯇꯔꯤꯁꯨ ꯈꯪꯗꯕ ꯁꯥꯔꯒ, "ꯏꯆꯦ, ꯀꯔꯤ ꯃꯇꯧ ꯀꯧꯕꯒꯦ?" ꯍꯥꯏꯗꯨꯅ ꯀꯞꯁꯤꯟꯅꯔꯒ ꯃꯤꯌꯥꯝ ꯀꯧꯁꯤꯟꯗꯨꯅ ꯌꯦꯡꯍꯜꯂꯒ ꯃꯤꯇꯪ ꯇꯧꯈꯤꯕꯅꯤ꯫ ꯃꯍꯥꯛ ꯅꯨꯄꯤ ꯍꯨꯔꯥꯟꯕꯅꯤ, ꯅꯨꯄꯤ ꯍꯥꯠꯄꯅꯤ, ꯃꯥꯕꯨ ꯁꯤꯕꯒꯤ ꯗꯟꯗꯤ ꯄꯤꯒꯗꯕꯅꯤ꯫ ꯇꯣꯝꯕꯤꯅꯧꯅ ꯄꯤꯈꯤꯕ ꯋꯥꯌꯣꯜ ꯑꯩ ꯇꯥꯗꯨꯅ ꯂꯩꯕ ꯉꯝꯈꯤꯗꯦ꯫ ꯅꯥꯀꯣꯡ ꯃꯦꯟꯁꯤꯟꯗꯨꯅ ꯂꯥꯎꯈꯤ, "ꯇꯣꯝꯕꯤꯅꯧ, ꯑꯣꯏꯗꯕ ꯋꯥꯔꯤꯅ ꯑꯆꯨꯝꯕ ꯁꯥꯔꯒ ꯅꯪꯅ ꯑꯩꯉꯣꯟꯗ ꯈꯨꯝꯂꯤꯕ ꯂꯃꯟ, ꯅꯣꯡꯃꯗꯤ ꯅꯪꯒꯤ ꯅꯊꯛꯇ ꯑꯩꯅ ꯀꯔꯤ ꯇꯧꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ"꯫ ꯑꯩꯒꯤ ꯎꯀꯤꯜꯅ ꯇꯣꯝꯕꯤꯅꯧꯒꯤ ꯋꯥꯌꯣꯜ ꯑꯗꯨ ꯗꯤꯅꯦꯁꯀꯤ ꯋꯥꯌꯦꯠꯇ ꯐꯅ ꯌꯥꯝꯅꯗꯤ ꯀꯛꯊꯠꯅꯕ ꯍꯣꯠꯅꯈꯤ, ꯑꯗꯨꯕꯨ ꯃꯍꯩ ꯌꯥꯟꯈꯤꯗ꯭ꯔꯦ꯫ ꯑꯥꯏꯟꯅ ꯊꯤꯔꯤꯕꯗꯤ ꯁꯥꯈꯤ ꯍꯥꯏꯕ ꯑꯁꯤꯅ ꯃꯔꯨꯅꯤ꯫ ꯃꯔꯝ ꯆꯥꯏ ꯆꯥꯗꯦ ꯍꯥꯏꯕꯗꯨ ꯀꯌꯥ ꯅꯩꯅꯗꯦ꯫ ꯁꯦꯟ ꯄꯤꯗꯨꯅ ꯅꯦꯛꯄ ꯈꯨꯅꯦꯛ ꯁꯥꯈꯤ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕꯅꯤ꯫ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯔꯤ ꯀꯌꯥ ꯁꯥꯈꯤ 4-5 ꯆꯣꯡꯊꯣꯛꯇꯨꯅ ꯑꯩꯕꯨ ꯊꯥꯔꯤꯛ ꯍꯥꯠꯄ ꯇꯥꯍꯟꯈꯤ꯫ ꯑꯩꯒꯤ ꯍꯧꯈꯤꯕ ꯋꯥꯊꯣꯛ 3-4ꯅꯁꯨ ꯑꯩꯕꯨ ꯍꯨꯔꯥꯟꯕ, ꯃꯤꯍꯥꯠꯄ ꯑꯃꯗꯤ ꯍꯥꯏꯕꯗꯨ ꯍꯦꯟꯗꯣꯛꯅ ꯃꯔꯝ ꯆꯥꯔꯕꯅꯤ꯫ ꯀꯣꯔꯠ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯇꯥꯁꯤꯜꯂꯒ ꯚꯥꯕꯣꯛ ꯑꯣꯏꯔꯝꯕ ꯇꯥ ꯇꯣꯂꯨꯃꯨꯗꯤ ꯁꯥꯈꯤ ꯄꯤꯕ ꯌꯥꯎꯈꯤꯗꯦ꯫ ꯑꯩꯅ ꯀꯣꯔꯠꯇꯒꯤ ꯊꯣꯔꯛꯄꯗ ꯃꯍꯥꯛꯅ ꯅꯥꯁꯣꯟ ꯇꯞꯅ ꯋꯥꯍꯩ ꯈꯔꯗꯤ ꯍꯥꯏꯔꯝꯃꯤ꯫ "ꯏꯌꯥꯝꯕꯒ ꯏꯕꯨꯡꯉꯣ, ꯏꯁ꯭ꯋꯔꯕꯨ ꯊꯥꯖꯧ, ꯅꯌꯥꯝꯕꯗꯤ ꯆꯤꯟꯅꯁꯤ ꯀꯕꯥꯛ ꯈꯟꯈ꯭ꯔꯦ꯫ ꯅꯪꯅ ꯖꯦꯜꯗꯒꯤ ꯊꯣꯔꯛꯂꯒ ꯏꯌꯥꯝꯕ ꯎꯅꯕ ꯂꯥꯛꯎ, ꯑꯩ ꯃꯤꯁꯛ ꯇꯥꯛꯄꯤꯒꯦ꯫ ꯏꯌꯥꯝꯕꯅ ꯇꯨꯃꯤꯟ ꯂꯩꯕꯒꯤ ꯋꯥꯔꯧꯅꯨꯀꯣ ꯊꯧꯔꯥꯅꯤ꯫ ꯑꯩꯅ ꯉꯁꯤ ꯑꯁꯤꯃꯗꯤ ꯈꯪꯂꯦ, ꯅꯨꯄꯤꯒꯤ ꯇꯣꯉꯥꯟꯕ ꯃꯃꯤꯡ ꯑꯃꯗꯤ ꯋꯥꯊꯣꯛ ꯆꯥꯎꯕꯤ ꯀꯧꯏ꯫ ꯅꯪ ꯌꯥꯅꯤꯡꯗꯕꯔꯥ? ꯅꯨꯡꯁꯤꯅꯕ ꯃꯔꯨꯞꯀꯤ ꯃꯔꯛꯇ ꯅꯨꯄꯤꯅ ꯁꯤꯡꯆꯦꯞꯅꯤ, ꯑꯄꯥꯝꯕ ꯃꯤꯍꯧꯕꯒꯤ ꯃꯔꯛꯇ ꯅꯨꯄꯥꯁꯤꯡꯅ ꯅꯨꯄꯤꯒꯤ
ꯃꯌꯨꯡꯗ ꯃꯩꯔꯥꯟꯕꯤ ꯑꯣꯏꯈꯤ ꯂꯩꯕꯥꯛ ꯋꯥꯊꯣꯛ ꯏꯃꯨꯡ ꯋꯥꯊꯣꯛ ꯁꯥꯒꯩ ꯅꯥꯇꯩꯒꯤ ꯋꯥꯊꯣꯛ ꯀꯗꯥꯏꯗꯒꯤ ꯃꯔꯨ ꯍꯨꯜꯂꯤ ꯅꯨꯄꯤꯗꯒꯤ ꯅꯪ ꯁꯥꯎꯅꯤꯡꯕ꯭ꯔꯥ ꯅꯨꯄꯤ ꯋꯥꯊꯣꯛ ꯃꯔꯤꯒꯤ ꯃꯔꯛꯇ ꯑꯩꯅ ꯊꯦꯡꯅꯈꯤꯕ ꯋꯥꯔꯤ ꯃꯤꯡꯆꯠ ꯃꯥꯡꯈ꯭ꯔꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯡꯊꯣꯜ ꯐꯪꯂꯦ ꯅꯨꯄꯤꯕꯨ ꯀꯤꯕ ꯄꯣꯛꯂꯦ ꯃꯔꯝ ꯑꯗꯨꯅ ꯅꯨꯡꯁꯤꯕꯕꯨ ꯕꯤꯗꯥꯏ ꯄꯤꯈ꯭ꯔꯕꯅꯤ ꯅꯍꯥꯛꯅ ꯑꯩꯉꯣꯟꯗ ꯎꯠꯈꯤꯕ ꯅꯨꯡꯁꯤ ꯀꯥꯡꯂꯣꯟ ꯑꯩ ꯈꯪꯉꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯎꯄꯥꯜ ꯑꯣꯏꯅ ꯍꯧꯖꯅꯤꯡꯈꯤꯗ꯭ꯔꯦ ꯑꯩꯍꯥꯛ ꯍꯧꯖꯤꯛꯇꯤ ꯋꯥꯁꯛꯂꯦ ꯄꯨꯟꯁꯤꯒꯤ ꯅꯨꯄꯤ ꯊꯤꯔꯔꯣꯏ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯥꯡꯈ꯭ꯔꯕ ꯏꯆꯦꯒꯤ ꯈꯣꯡꯒꯨꯜꯗꯤ ꯂꯤꯕ ꯆꯠꯂꯤ ꯏꯆꯥꯒꯤ ꯈꯣꯡꯒꯨꯜꯗꯤ ꯂꯤꯕ ꯆꯠꯂꯤ ꯈꯪꯕꯔꯥ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯃꯥ ꯀꯅꯥꯅꯣ ꯍꯥꯏꯕ